ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯍꯥ ꯕꯤꯗ꯭ꯌꯥꯅ ꯊꯣꯏꯕꯤ ꯀꯩꯒꯤ ꯋꯥ ꯂꯣꯠꯂꯝꯃꯤꯅꯣ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯗꯕ꯭ꯔꯣ ꯊꯣꯏꯕꯤ ꯇꯞꯅ ꯕꯤꯗ꯭ꯌꯥ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ ꯉꯁꯥꯏꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯆꯠꯂꯨꯕꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯃꯥꯅ ꯀꯩꯗꯧꯔꯛꯏꯕ ꯋꯥꯄꯟ ꯃꯔꯛꯇ ꯄꯨꯁꯤꯜꯂꯤꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯥꯡꯊꯣꯔꯛꯄ꯭ꯔꯥ ꯅꯁꯥꯒ ꯁꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯑꯁ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯩ ꯀꯣꯛꯇ ꯈꯛꯇꯅꯤ ꯕꯤꯗ꯭ꯌꯥ ꯉꯛꯅ ꯀꯩꯅꯣ ꯀꯣꯛꯇ ꯈꯛꯇ ꯍꯥꯏꯗꯤ ꯑꯁ ꯈꯪꯗꯦ ꯅꯪꯒꯤꯁꯦ ꯑꯩ ꯀꯌꯥ ꯂꯥꯛꯑꯦ ꯑꯃ ꯀꯦ ꯙꯔꯃꯥꯗꯒ ꯌꯥꯝ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯆꯤꯛꯅ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯌꯦ ꯁꯛꯐꯝꯗꯣ ꯑꯃꯨꯛ ꯁꯠ ꯑꯣꯟꯗꯨꯅ ꯑꯗꯨꯒ ꯈꯪꯅꯗꯦ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥꯏꯋꯥꯅꯦ ꯑꯁ ꯀꯣꯏꯅꯕ ꯅꯠꯇꯦ ꯑꯗꯨ ꯀꯣꯏꯅꯕ ꯅꯠꯇꯕ ꯃꯈꯥ ꯇꯥꯔꯣ ꯑꯗꯨꯒ ꯂꯝ ꯍꯦꯟꯒꯅꯨ ꯂꯝ ꯍꯦꯜꯂꯗꯤ ꯃꯥ ꯑꯉꯥꯎꯕ ꯑꯣꯜꯂꯛꯀꯅꯤ ꯑꯉꯥꯎꯕ ꯑꯣꯜꯂꯛꯑꯗꯤ ꯑꯩ ꯃꯩ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯦ ꯃꯈꯥꯗꯤ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯄꯗ ꯅꯪ ꯂꯩꯔꯦꯅ ꯃꯥꯅ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯂꯣꯠꯂꯦ ꯑꯗꯨꯗ ꯑꯩꯅ ꯎꯍꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯄ꯭ꯔꯤꯌꯥꯗꯗꯤ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯃꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤꯅꯦ ꯋꯥꯔ ꯇꯧꯕꯁꯨ ꯑꯣꯏꯔꯣꯏ ꯕꯤꯗ꯭ꯌꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦ ꯊꯝꯃꯒꯦ ꯑꯩ ꯑꯕꯣꯛꯅ ꯀꯧꯔꯦ ꯀꯣꯜꯗꯨ ꯐꯠꯀꯛꯏ ꯇꯁꯦꯡꯕꯗꯤ ꯊꯣꯏꯕꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯍꯥꯏꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯁꯨ ꯋꯥ ꯂꯣꯠꯄ ꯍꯩꯇꯕꯅ ꯍꯪꯂꯛꯂꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯅꯤ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯟꯅꯣꯟ ꯅꯝꯕꯔꯗꯨ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯌꯥꯝ ꯀꯤꯅ ꯄꯥꯏꯈꯠꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯥꯛꯅ ꯍꯜꯂꯣ ꯇꯥꯏꯌꯦ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯣ ꯊꯣꯏꯕꯤ ꯂꯥꯡꯇꯛꯅꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯃꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯕꯤꯇꯤ ꯄꯥꯔꯛꯇ ꯄꯨꯡ 2ꯗ ꯂꯥꯛꯀꯅꯤ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯅꯇꯣꯝ ꯂꯥꯛꯀꯗꯕ ꯊꯣꯏꯕꯤ ꯈꯟꯊꯔꯨꯕ ꯇꯧꯗ ꯍꯣꯏ ꯂꯥꯛꯀꯅꯤ ꯐꯔꯦ ꯇꯨꯝꯖꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯉꯔꯥꯡꯒꯤ ꯍꯦꯔꯣꯗꯨꯅ ꯀꯥꯝꯖꯤꯜꯂꯝꯕ ꯍꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥ ꯏꯕꯨꯡ ꯑꯊꯣꯏꯕꯗꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯏ ꯑꯊꯣꯏꯕꯅ ꯀꯩꯅꯣ ꯕꯕꯥ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯍꯥꯏꯅꯅꯤ ꯍꯥꯏꯗꯨꯕꯣ ꯊꯣꯏꯕꯅ ꯑꯩ ꯀꯣꯛ ꯌꯥꯎꯗꯕ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗු ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏꯅꯦ ꯕꯕꯥ ꯍꯣꯏꯒ ꯅꯠꯇꯤꯌꯦ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯒꯅꯦ ꯑꯩꯒ ꯑꯩ ꯒꯗꯥ ꯅꯨꯄꯥ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯒꯗꯥ ꯅꯄꯥ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯚꯦꯝꯚꯦꯝꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯁꯦꯝꯖꯤꯟꯈ꯭ꯔꯦꯗꯅ ꯑꯊꯣꯏꯕ ꯉꯛꯅ ꯀꯩꯅꯣ ꯃꯃꯥ ꯑꯐꯥꯎꯕꯤꯗꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯏꯆꯥꯒꯤꯗꯤ ꯅꯪ ꯕꯕꯥꯒ ꯑꯩꯒꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯗ ꯍꯣꯡꯒꯗꯕꯅꯤ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨ ꯑꯊꯣꯏꯕ ꯅꯤꯡꯉꯝꯗꯅ ꯀꯩꯅꯣ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯅ ꯕꯤꯗ꯭ꯌꯥꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨ ꯕꯕꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅ ꯀꯩꯅꯣ ꯕꯕꯥ ꯍꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯕꯒꯤ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯗꯅ ꯊꯣꯏꯕꯅ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨ ꯑꯩ ꯄꯥꯝꯗꯦꯅꯦ ꯅꯪꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄ ꯇꯥꯕ ꯑꯃꯨꯛ ꯍꯟꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯆꯧꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦ ꯊꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯪꯈꯤ ꯃꯄꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯊꯣꯏꯕꯒꯤ ꯀꯣꯛꯇ ꯑꯆꯧꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯄꯨꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯂꯩ ꯑꯆꯧꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯚꯦꯝꯚꯦꯝꯁꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯕꯤꯗ꯭ꯌꯥ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥꯆꯧ ꯑꯊꯣꯏꯕ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ ꯕꯤꯗ꯭ꯌꯥ ꯅꯨꯡꯉꯥꯏꯇꯅ ꯇꯥꯆꯧ ꯑꯩ ꯕꯕꯥꯗ ꯐꯖꯅ ꯍꯥꯏꯒꯦ ꯕꯕꯥꯁꯨ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ ꯑꯊꯣꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯨꯝꯂꯒ ꯂꯩꯈꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯋꯥꯔꯤ ꯇꯥꯛꯄꯅꯤ ꯋꯥꯁꯨ ꯋꯥꯔꯝꯒꯅꯤ ꯋꯥꯐꯝ ꯊꯣꯛꯏ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤꯕ ꯃꯍꯥꯛꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯁꯛꯇꯝꯅꯤ
ꯁꯛꯇꯝ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯉꯩ ꯈꯨꯠꯍꯩꯕ ꯀꯅꯥꯒꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯕꯗ ꯀꯔꯝꯕ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯆꯜ ꯑꯣꯏꯕꯤꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯁꯤꯔꯥ ꯅꯨꯄꯤ ꯃꯥꯁꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯃꯟꯗꯦ, ꯅꯨꯡꯁꯤ ꯏꯇꯧ ꯀꯌꯥ ꯈꯪꯕꯤꯗꯦ ꯍꯥꯏꯗꯨꯅ ꯆꯩꯁꯤꯔꯥ ꯏꯆꯤꯜ ꯄꯦꯟꯅ? ꯄꯤꯁꯤ ꯃꯤꯡꯊꯣꯜ ꯀꯌꯥ ꯊꯃꯣꯏ ꯄꯥꯟꯗꯕꯅꯤ, ꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ꯫ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯥꯒꯤꯁꯨ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯞꯇꯅ ꯊꯝꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯀꯌꯥ ꯈꯪꯕꯤꯗ꯭ꯔꯤꯕꯅꯣ? ꯑꯃꯨꯛꯁꯨ ꯈꯟꯅꯁꯤ, ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕ ꯃꯍꯥꯛꯇꯣ ꯃꯤ ꯑꯇꯩꯒꯨꯝꯅ ꯍꯩꯁꯤꯡꯕꯤꯔꯥ? ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯃꯥꯁꯨ ꯃꯔꯥꯜ ꯑꯃꯗꯤ ꯂꯩ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯍꯥꯏꯗꯕꯅꯣ? ꯐꯣꯡꯗꯣꯛꯇꯅ ꯅꯨꯡꯁꯤꯕꯕꯨ ꯀꯔꯝꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯅꯨꯄꯤ ꯃꯥꯒꯤ ꯃꯔꯥꯜ ꯈꯛ ꯅꯠꯇꯦ, ꯅꯨꯄꯥ ꯃꯥꯁꯨ ꯃꯔꯥꯜ ꯈꯔ ꯈꯖꯤꯛꯇꯤ ꯂꯩ ꯍꯥꯏꯕꯗ ꯑꯔꯥꯟꯕ ꯋꯥꯍꯩ ꯑꯣꯏꯔꯣꯏ꯫ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯥꯅ ꯂꯥꯟꯒꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯒꯅ ꯀꯝꯗꯧꯕ? ꯃꯥꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯂꯥꯞꯊꯣꯛꯄ ꯇꯥꯔꯤꯕ꯭ꯔꯥ? ꯃꯥꯕꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯈꯪꯍꯜꯂꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯗ꯭ꯔꯥ? ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ, ꯃꯥꯅ ꯉꯔꯥꯡꯇ ꯊꯦꯡꯅꯕ ꯅꯨꯡꯁꯤꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯈꯟꯅꯤ ꯈꯪꯗ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯇꯞꯅ, ꯇꯥꯆꯧ꯫ ꯑꯊꯣꯏꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ? ꯊꯣꯏꯕꯤꯅ ꯅꯪꯕꯨ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯈꯟꯕꯅꯤ꯫ ꯑꯊꯣꯏꯕ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯀꯞꯂꯤ꯫ ꯊꯣꯏꯕꯤ, ꯑꯩꯒꯤ ꯃꯥꯏꯀꯩ ꯀꯗꯣꯝꯗꯅꯣ? ꯅꯨꯡꯁꯤ ꯃꯌꯣꯜ ꯆꯣꯡꯂꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯃꯌꯣꯜ ꯑꯗꯨ ꯊꯗꯠꯄꯤꯈ꯭ꯔꯦ꯫ ꯑꯩꯅ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯆꯪꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕꯗꯤ ꯆꯪꯂꯛꯇꯦ꯫ ꯃꯆꯟꯅ ꯍꯥꯏ, ꯑꯗꯨꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥꯁꯨ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯥꯆꯧ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ꯫ ꯑꯕꯦꯝ, ꯅꯤꯡꯉꯥꯏ ꯇꯧꯅꯨ꯫ ꯇꯥꯆꯧ ꯆꯥꯔꯣꯏ, ꯅꯪ ꯆꯥꯊꯣꯛꯎꯔꯣ꯫ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯁꯨꯡꯆꯥ ꯆꯥꯔꯣꯏ꯫ ꯑꯊꯣꯏꯕ ꯁꯥꯎꯅ, ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯕꯤꯗ꯭ꯌꯥ ꯅꯤꯡꯉꯝꯗꯅ, ꯇꯥꯆꯧ, ꯑꯩꯗꯤ ꯇꯥꯆꯧꯅ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯍꯨꯛꯄ ꯉꯝꯗꯤꯌꯦ꯫ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯀꯞꯄꯒ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯑꯊꯣꯏꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ, ꯇꯥꯆꯧ, ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯊꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯗ꯭ꯌꯥꯗꯨ ꯀꯞꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ, ꯊꯣꯏꯕꯤ꯫ ꯁꯣꯝꯗ ꯍꯦꯔꯣꯅꯤ ꯈꯟꯖꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯁꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯕꯦꯝꯃꯅ ꯆꯥꯛ ꯍꯥꯞꯄ ꯄ꯭ꯂꯦꯠꯇꯨ ꯅꯥꯀꯟꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯗꯨꯅ, ꯃꯃꯥ, ꯁꯤ ꯇꯞꯅ ꯍꯧꯒꯠꯁꯤ꯫ ꯄꯨꯔꯦꯜ ꯇꯞꯅ ꯆꯪꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯃꯣꯟ ꯉꯥꯛꯇꯨꯅ ꯇꯨꯝꯕꯣꯏ ꯐꯝꯕꯣꯏ ꯊꯝꯕꯤ꯫ ꯁꯛꯍꯦꯟꯕꯤꯅ, ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯃꯇꯦꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯅꯤ ꯃꯃꯥ ꯈꯪꯗ꯭ꯔꯦ꯫ ꯄꯨꯔꯦꯜ ꯇꯞꯅ, ꯃꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ꯫ ꯑꯩꯁꯨ ꯑꯄꯣꯛꯄ ꯅꯆꯥꯅꯤ ꯈꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯁꯨ ꯏꯆꯜ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯕꯦꯝꯃꯁꯦ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯕꯦꯝꯃ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯇꯥꯡꯕꯅꯤ꯫ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤ꯫ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯄ ꯇꯧꯗꯦ꯫ ꯄꯨꯔꯦꯜ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ, ꯃꯃꯥ, ꯁꯤꯗꯒꯤꯗꯤ ꯅꯆꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯦ꯫ ꯕꯦꯝꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯕꯦꯝꯃ, ꯆꯥꯛꯇꯨ ꯏꯟꯕꯤꯔꯣ ꯃꯃꯥꯁꯦ꯫ ꯕꯦꯝꯃ ꯆꯥꯛ ꯍꯥꯞꯄ ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯈꯠꯇꯨꯅ ꯕꯥꯎꯜꯗꯒꯤ ꯑꯦꯟꯁꯥꯡꯗꯨ ꯈꯔ ꯍꯩꯗꯨꯅ ꯇꯣꯠꯂꯒ ꯃꯃꯥꯗ ꯏꯟꯕꯤꯔꯛꯏ꯫ ꯄꯨꯔꯦꯜꯅ, ꯃꯃꯥ, ꯏꯟꯖꯥꯡꯗꯨ ꯍꯧꯕ꯭ꯔꯥ? ꯁꯛꯍꯦꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ, ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯊꯣꯡꯉꯤꯅꯦ꯫ ꯕꯦꯝꯃꯅ ꯑꯃꯨꯛ, ꯃꯃꯥ, ꯁꯤ ꯌꯥꯗꯣ ꯀꯥꯊꯣꯛꯑꯣ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯆꯪꯂꯛꯏ꯫ ꯑꯩꯁꯨ ꯃꯇꯝ ꯆꯥꯅ ꯍꯪꯕ ꯆꯪꯂꯛꯄ ꯍꯦꯛ ꯉꯝꯗ꯭ꯔꯦꯗꯣ, ꯊꯕꯛꯁꯤꯅ ꯆꯤꯟꯃꯟꯕꯁꯤꯗ꯫ ꯑꯗꯣ ꯏꯆꯜꯕꯨ ꯏꯁꯥꯗꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯁꯛꯍꯦꯟꯕꯤꯅ, ꯏꯁꯥꯒꯤꯗꯤ ꯇꯥꯗ ꯍꯣꯏ ꯏꯆꯥꯅꯨꯄꯥ ꯍꯣꯏꯅ ꯀꯟꯅ ꯍꯣꯠꯅꯃꯟꯗꯅ ꯌꯥꯝꯅ ꯐꯒꯠꯂꯦ꯫ ꯅꯨꯡꯁꯤꯁꯨ ꯐꯝꯊꯔꯛꯇꯨꯅ, ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯏꯅꯥꯎ꯫ ꯉꯥꯟꯕꯅ,
ꯁꯤꯗꯒꯤꯗꯤ ꯏꯆꯥ ꯕꯦꯝꯃꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯜꯂꯒꯅꯤ꯫ ꯕꯦꯝꯃꯅ ꯕꯕꯥ ꯑꯩ ꯇꯝꯃꯔꯣꯏꯒꯦꯗ꯫ ꯌꯥꯗꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯗꯃꯛꯇ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯕꯦꯝꯃ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯄꯨꯔꯦꯜꯅ ꯕꯦꯝꯃ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯣ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯆꯜ ꯑꯃ ꯐꯪꯉꯦ ꯈꯟꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯂꯒꯦ? ꯕꯕꯥ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯝꯂꯒ ꯑꯗꯨꯝ ꯇꯣꯛꯂꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯜ ꯕꯤꯗ꯭ꯌꯥ ꯍꯣꯏꯒ ꯃꯥꯟꯅꯅꯕ ꯊꯥꯔꯁꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯁꯈꯦꯟꯕꯤ ꯃꯄꯤ ꯇꯥꯗꯨꯅ ꯗꯥꯗꯥ꯫ ꯉꯥꯟꯕ ꯃꯣꯃꯣꯅꯣꯛꯅ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯌꯥꯗ꯭ꯔꯦ ꯕꯦꯝꯃꯁꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯅꯤ ꯁꯨꯔꯦ꯫ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯆꯥ ꯅꯤꯉꯣꯜ ꯐꯪꯖꯗꯦ ꯈꯟꯗꯨꯅ ꯊꯋꯥꯏ ꯋꯥꯔꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯦ꯫ ꯐꯨꯔꯦꯜꯅ ꯑꯩꯒꯤꯁꯨ ꯏꯆꯜ ꯐꯪꯂꯕꯗꯣ꯫ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯕꯦꯝꯃꯕꯨꯁꯨ ꯀꯣꯂꯦꯖ ꯊꯤꯟꯕꯤꯔꯦ꯫ ꯄꯨꯔꯦꯜꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯕꯤꯗ꯭ꯌꯥ ꯍꯣꯏꯒꯁꯨ ꯇꯤꯟꯅꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯥꯎ 4 ꯁꯨꯔꯦ꯫ ꯕꯦꯝꯃꯁꯨ ꯊꯣꯏꯕꯤꯒꯨꯝꯕꯅꯤ ꯂꯥꯡꯕ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯆꯥꯟꯅꯗꯕꯗꯤ ꯅꯠꯇꯦ ꯃꯔꯤꯗꯨ ꯌꯥꯝꯅ ꯆꯥꯟꯅꯩ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯡꯖꯔꯕꯁꯨ ꯃꯕꯨꯛ ꯆꯝꯕ ꯑꯣꯏꯕꯅ ꯅꯨꯡꯇꯤꯒꯤ ꯕꯦꯝꯃ ꯊꯤꯟꯕ ꯂꯥꯛꯏ ꯍꯦꯔꯣꯗꯨ꯫ ꯑꯊꯣꯏꯕꯗꯤ ꯅꯣꯡꯃꯇ ꯀꯣꯂꯦꯖꯇ ꯃꯆꯟꯕꯨ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯦ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯔꯤꯗꯨ ꯂꯦꯞꯇꯨꯅ ꯋꯥꯊꯤ ꯁꯨꯅꯔꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯩꯗꯤ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯅꯨꯄꯥꯅꯒ ꯂꯛꯅꯔꯛꯇꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯀ ꯆꯪꯕ ꯅꯠꯇꯦ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯏꯁ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯄꯥꯅꯒ ꯂꯛꯅꯔꯛꯄꯁꯦ ꯋꯥꯈꯜ ꯊꯤ ꯅꯨꯡꯉꯥꯏꯖꯥꯅꯤ꯫ ꯃꯤ ꯈꯔꯗꯤ ꯂꯩꯗꯅ ꯃꯆꯤꯟꯒ ꯊꯤꯖꯤꯟꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯛꯇꯦꯕ꯫ ꯃꯥꯅꯦ ꯃꯣꯏꯗꯣ ꯁꯥꯎꯖꯤꯟꯅꯩꯅꯦ ꯊꯃꯣꯏꯗꯗꯤ ꯁꯥꯎꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯤꯠꯆꯤꯕꯨ ꯈꯠꯆꯜꯂꯤ꯫ ꯑꯩꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯤꯉꯣ꯫ ꯕꯤꯗ꯭ꯌꯥꯅ ꯅꯨꯄꯤ ꯅꯣꯏꯗꯤ ꯇꯧꯗ꯭ꯔꯣ? ꯕꯦꯝꯃꯅ ꯑꯩꯗꯤ ꯀꯤꯖꯩꯕꯨ ꯌꯥꯝꯅ꯫ ꯄ꯭ꯔꯤꯌꯥ ꯁꯨꯛꯇꯨꯅ ꯇꯧꯅꯤꯌꯦ ꯃꯁꯦ ꯂꯦꯝꯕꯤꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯦ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯃꯣꯂꯤ ꯃꯣꯂꯤ꯫ ꯕꯦꯝꯃꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯥꯝ ꯆꯥꯟꯅꯗꯤꯌꯦ꯫ ꯀꯩꯅꯣ ꯆꯥꯟꯅꯗ꯭ꯔꯤꯕꯣ? ꯕꯤꯗ꯭ꯌꯥ ꯅꯪꯁꯦ ꯁꯛꯇꯗꯤ ꯌꯥꯝꯅ ꯏꯪꯕ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯈꯨꯂꯥꯡ ꯑꯃ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯀꯩ ꯃꯥꯜꯂꯦ? ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯕꯤꯔꯣꯏꯅꯦ ꯀꯩ ꯃꯥꯟꯒꯦꯕ? ꯑꯐꯥꯎꯕꯤ ꯃꯥꯜꯂꯤ꯫ ꯑꯅꯤꯗꯨ ꯈꯪꯅꯣꯛ ꯅꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯃꯣꯂꯤ ꯃꯣꯂꯤ ꯌꯥꯝ ꯃꯥꯟꯕꯅꯤ ꯄꯤꯛꯏ ꯈꯨꯄꯤꯛꯁꯤꯒ ꯑꯆꯧꯕ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯂꯛꯈꯤꯅꯤ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯆꯤꯡꯒ ꯐꯨꯛꯄ ꯉꯝꯗꯧ ꯃꯥꯟꯕꯅꯤ ꯃꯑꯣꯡꯒꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯄꯄꯥ꯫ ꯏꯆꯥꯁꯅꯥ ꯄꯄꯥꯗꯨ ꯑꯊꯨꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤꯅꯦ ꯅꯪ ꯕꯕꯥ ꯊꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯔꯣꯀꯣ꯫ ꯍꯣꯏ ꯄꯄꯥ꯫ ꯏꯆꯥꯁꯅꯥ ꯄꯄꯥ ꯌꯥꯗꯗꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯄꯄꯥ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯐꯖꯅ ꯇꯧꯕꯤꯔꯣꯀꯣ꯫ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯄꯄꯥ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯥꯛꯁꯤꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯦ꯫ ꯍꯣꯏ꯫ ꯕꯦꯝꯃ ꯇꯞꯅ ꯊꯣꯏꯕꯤ ꯅꯪ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ? ꯄ꯭ꯔꯤꯌꯥ ꯅꯣꯛꯇꯨꯅ ꯏꯁ ꯀꯥꯏꯗꯩ ꯋꯥꯅꯣ? ꯑꯁꯦꯡꯀꯤ ꯀꯣꯏꯗ꯭ꯔꯣ? ꯀꯣꯏꯗꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯈꯩꯁꯦ ꯃꯇꯩ ꯂꯣꯏꯅ ꯊꯣꯛꯄꯅꯤ꯫ ꯈꯣꯏꯔꯨꯅꯨ ꯄꯥꯝꯃꯨꯏꯕ ꯅꯁꯛꯇꯣ꯫ ꯄ꯭ꯔꯤꯌꯥꯅ ꯇꯣꯝꯕꯣꯏ ꯑꯣꯅꯤꯡꯂꯛꯏꯔꯣ? ꯕꯦꯝꯃ ꯏꯉꯛꯉꯛꯅ ꯀꯩꯕ? ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯀꯧꯅꯔꯣꯏ ꯍꯥꯏꯔꯛꯇꯅꯕ꯫ ꯀꯩꯒꯤ? ꯑꯁꯦ ꯀꯣꯛ ꯌꯥꯗꯝꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯣꯏꯅ ꯍꯥꯏꯕ ꯊꯥꯖꯔꯨꯅꯨ꯫ ꯄꯥꯈꯪ ꯃꯆꯥ ꯉꯥꯎꯁꯤꯟꯅꯕ ꯈꯔꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯛꯏ꯫ ꯑꯥꯏ ꯂꯩꯁꯥꯕꯤ ꯐꯨꯁꯤꯀꯣ꯫ ꯃꯆꯤꯟ ꯌꯥꯎꯖꯕ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯕꯨꯗꯤ ꯅꯆꯦꯅꯤꯗꯅ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯂꯝꯗꯩꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯔꯦꯝꯅꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯣ? ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯃꯒꯦꯗꯅ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯝꯕꯔ 9ꯒꯤ ꯆꯝꯄꯜ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ꯫ ꯑꯦ ꯅꯁꯨꯝꯂꯥꯡꯒꯤ ꯆꯥꯖꯔꯒꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯒꯨꯂꯤ ꯇꯞꯇꯥꯈꯩ ꯆꯥꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯈꯩꯐꯝ ꯅꯠꯇꯤꯌꯦ꯫
ꯅꯨꯄꯥꯁꯤꯡꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯔꯤꯕ? ꯄ꯭ꯔꯤꯌꯥꯁꯨ ꯍꯟꯗꯦ꯫ ꯇꯥꯍꯧꯗ꯭ꯔꯕꯣ? ꯁꯦꯟꯇꯔꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯌꯥꯝ ꯃꯥꯜꯂꯤ꯫ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯗꯣꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕꯣ? ꯏꯉꯥꯎ ꯉꯥꯎꯒꯨꯝ ꯇꯧꯏꯗ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯅꯨꯄꯤ ꯌꯥꯔꯦ꯫ ꯑꯥꯏ ꯁꯛꯇ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯨ ꯏꯪ ꯏꯪ ꯂꯥꯎꯏꯅꯦ꯫ ꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ꯫ ꯌꯥꯝ ꯄꯥꯝꯃꯤ, ꯆꯥꯕ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯄ꯭ꯔꯤꯌꯥ ꯁꯥꯎꯅ ꯍꯦ, ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯕꯤꯗ꯭ꯌꯥꯗꯤ ꯃꯤꯀꯨꯞꯁꯤꯗ ꯃꯆꯤꯟ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯕꯦꯝꯃꯁꯨ ꯀꯤꯔꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨ ꯇꯟꯖꯥ ꯌꯦꯡꯂꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯏꯃꯥ! ꯁꯤꯠ ꯂꯥꯎꯅꯣ꯫ ꯄ꯭ꯔꯤꯌꯥ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯐꯥꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯄꯥꯈꯠꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯣ꯫ ꯕꯦꯝꯃꯁꯨ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩ ꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯅꯣꯏꯒꯤ ꯐꯖꯐꯝ ꯂꯩꯔꯣꯏ꯫ ꯄ꯭ꯔꯤꯌꯥ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯌꯥꯅ ꯆꯤꯛꯏ꯫ ꯑꯌꯣ ꯑꯁ! ꯅꯨꯄꯥꯗꯨ ꯆꯩꯅꯥꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯁꯥꯎꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯔꯣ ꯑꯍꯨꯝꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯖꯦꯝꯁꯇꯤ ꯄ꯭ꯔꯤꯌꯥ ꯐꯨꯕ ꯎꯈꯤꯕꯗꯨꯗ ꯏ ꯀꯥꯈ꯭ꯔꯦ꯫ ꯔꯤꯁꯤꯁꯨ ꯃꯆꯟꯅꯨꯄꯤ ꯁꯣꯛꯄ ꯎꯕꯗ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯖꯤꯜꯂꯤ꯫ ꯄꯨꯔꯦꯜꯁꯨ ꯁꯥꯎꯅ ꯅꯨꯄꯥꯈꯩꯗꯨꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯌꯣꯠ ꯑꯣꯠꯂꯒ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯕꯦꯝꯃ ꯄꯥꯈꯠꯅ ꯗꯗꯥ! ꯄꯨꯔꯦꯜꯅ ꯊꯣꯏꯕꯤꯗꯤ? ꯃꯥꯅꯤ, ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯤꯔꯤꯕꯗꯨ ꯊꯣꯏꯕꯤꯕꯨꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯐꯤꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯇꯣꯠꯄ ꯍꯧꯔꯛꯏ꯫ ꯄꯨꯔꯦꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯣꯠꯅ ꯊꯣꯝꯕ ꯍꯧꯔꯛꯏ꯫ ꯑꯉꯥꯎꯕꯒꯤ ꯃꯆꯤꯡꯅꯤ꯫ ꯃꯇꯧꯗꯨ ꯉꯥꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯅꯨꯄꯤꯗ ꯑꯐꯥꯎ ꯁꯥꯖꯕꯒꯤ ꯋꯥꯅꯤ꯫ ꯄꯨꯔꯦꯜꯒꯤ ꯁꯕꯥꯟꯗꯨ ꯎꯕꯗ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯡꯗꯕ! ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯅꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯆꯥꯇꯣꯝꯕꯤ, ꯕꯕꯥ ꯂꯥꯛꯑꯦꯅꯦ꯫ ꯃꯌꯥꯝꯗꯨ ꯁꯛꯐꯝ ꯍꯣꯡꯅꯩ꯫ ꯄꯨꯔꯦꯜ ꯊꯣꯏꯕꯤꯕꯨ ꯀꯨꯞꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯑꯀꯤꯕꯅ ꯃꯁꯥꯗꯨ ꯌꯣꯝꯂꯤ꯫ ꯕꯕꯥ, ꯊꯣꯏꯕꯤꯁꯨ ꯄꯨꯕꯤꯈ꯭ꯔꯁꯤ꯫ ꯊꯣꯏꯕꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯃꯥ, ꯊꯣꯏꯕꯤꯁꯦ ꯕꯦꯝꯃꯒ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯨꯒꯦ꯫ ꯍꯣꯔꯦꯟ ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ꯫ ꯔꯤꯁꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯄꯨꯔꯦꯜ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯅ ꯀꯥꯔꯣ ꯅꯣꯏꯅꯤꯁꯨ꯫ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯇꯦꯟꯁꯟ ꯉꯥꯛꯇ ꯂꯩꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦ, ꯈꯔ ꯊꯛꯑꯣ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯤꯔꯛꯄꯅꯤ꯫ ꯕꯦꯝꯃꯅ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯃꯥꯅ ꯈꯖꯤꯛ ꯊꯛꯂꯒ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯈꯖꯤꯛ ꯊꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯖꯤꯛ ꯌꯥꯡꯕ ꯃꯥꯜꯂꯤ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯕꯦꯝꯃꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯆꯪꯁꯤꯜꯂꯛꯑꯒ ꯎꯁꯤꯠꯇꯅ ꯂꯛꯅꯔꯛꯏꯅꯦ꯫ ꯄꯨꯔꯦꯜ ꯃꯤꯔꯔꯗꯒꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯁꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ꯫ ꯅꯨꯄꯤ ꯃꯥꯗꯤ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗ ꯁꯠ ꯅꯣꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯑꯅꯤꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯖꯗꯦ꯫ ꯊꯥꯡꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯆꯪꯂꯛꯏ꯫ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯃꯃꯥ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯄꯨꯔꯦꯜꯅ ꯃꯃꯥꯗ ꯃꯤꯠꯁꯤ ꯊꯛꯈꯠꯆꯤꯜꯂꯤ꯫ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯂꯥꯛꯏꯗꯅ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯑꯍꯣꯏ ꯃꯃꯥ, ꯂꯥꯛꯏꯌꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯄꯨꯔꯦꯜꯅ ꯃꯥꯡ ꯊꯥꯔꯒ ꯑꯍꯨꯝꯗꯨ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯥ? ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪꯉꯤꯕ꯫ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯒꯠꯇꯨꯅ ꯂꯩ꯫